Hello mayam, channel asina hanba maktada ikokna na khurumjari. Numit khudingi oiva Rashi Phal da January ki date 14, 2025 Tuesday numit haibadi lewa popo numit ki numit khudingi oiva Rashi Phal adu mayam da pathok sarakke. Ahan bagi Rashi asina Mes Rashi. Mes grahagi miyam gi ai phapauzel piri. Imung manunggi punsida nungai bagi atmosphere ama leiragani. Thabak amasung lalol itikki oina afava oiragani. Office ta leiriba marumapang singdagi support phangani. Property yonbagi thaurang ama semba yai. Businessmen singna makhoigi business sakhuthanbada anauba khudongchaba phangani. Chathok chasin tawbagi khudongchaba leigani. Mathangi Rashi asina Brisha Rashi. Imung manunggi punsi nungaina leigani. Imung manungga loinana nungairaba mikupsing nungaina pangthokani. Ngasidi professional life ta risk amata lauroidabani. Adugi mahutta growth ki anauba khudongchaba singda mieng thamo. Sendok lambi kaya semgatlakani. Imung manungga loinana suti gi thaurang tawbu yai. Mathangi Rashi asina Mithun Rashi. Mithun sel thungi fibam fana leigani. Ngasi adom thajaba mapung phana leiragani. Angang singa matam kaithokani. Imung manunggi miyoi singa leinaba mari hena chachingani. Chathok chasin tawbagi khudongchaba leigani. Career advancement ge anauba khudongchaba sing leiragani. Haksel fagalakani. Nahaki life partner dagi afaba paw ama phangani. Mathangi Rashi asina Karkat. Sel thum amasung nungai phaba punsida palani. Imung manunggi punsida nungai ba hengalakani. Khongsat ama thaurang tawbiyai. Lan thum yondana sel thumgi kanaba phangbiyai. Haksel phaba diet ama sagadabani. Haksel gi matangda seksin leigadabani. Romantic love asi afaba oigani. Romantic love asi afaba oigani. Mathangi Rashi asina Sing Rashi. Office ta adongi performance ado afaba oigani. Adongi thabakki positive oiba fall sing phangani. Haksel fana leigani. Ngasi adom energy amasung thajabana thallaba oiragani. Business ta kanaba phanglagani. Nungsibagi marida masi oiba sinjak leigani. Ariba lanthum sing yondana senthungki kanaba phangani. Entrepreneur sing na nauba partnership amaga loinana business ama haunabagi khudongchaba ama phanglaba yai. Mathangi Rashi asina Kaina. Sel thungi fibam mapangal kangkhalakani. Chathok chasin tawbagi khudongchaba leigani. Yumda nungaiba amasung santi thamo. Imung manunggi miyoi singa darkar oidabada wari watai tawdabi lapna leyo. Office ta thabak tawminariba marup singa punna thabak tawminabana afaba phal phangani. Meditation amasung yoga na haksel fagalakani. Wakhalda santi phanglagani amasung wakhal nungaitaba hantharagani. Mathangi Rashi asina Tula. Nahakna imungga loinana nungaina leiba matam sing nungaina pangthokani. Lanthum yondana sel thumgi kanaba phangani. Senthok lambigi anauba sourcing semgatlagani. Business ta pakthok sakthokpa asi oithokpa yai. Chathok chasin tawbada thengthaba yai. Numit khudingi yoga amasung exercise tawbada nahakna energy phangani. Amasung nahakki apunba haksangda kanaba phangani. Nungsibagi punsida nungaibagi atmosphere ama phangani. Mathangi Rashi asina Brisha Rashi. Sel thungi matangda leitaba lakani. Awaba punamak loiragani. Chathok chasingi thaurang sing semgani. Imung manunggi punsida nungaiba amasung santi leigani. Office ta leiriba marup mapang singi matengna mai pakpa oigani. Property lauba natraga yonba yabagi thaurang ama semba yai. Lanthunggi hengalakpagi sang leigani. Meditation amasung yoga na nahakki haksang fagalagani. Amasung nahakki wakhalda santi pigani. Mathangi Rashi asina Makar. Kanna honaba amasung kathokpaga loinana thabak tawbiyu. Office ta mathau tadaba wakhal waba hengalakpa yaholoidabani. Amasung wakhal nungaitaba lehiloidabani. Imung manungga matam kaithokpiyu masina wakhal ningthina amasung nungaina lehengani.
ꯊꯕꯛ ꯃꯐꯝꯗ ꯃꯊꯧ ꯇꯥꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯛꯁꯦꯜ ꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯊꯝꯕ ꯉꯝꯒꯅꯤ ꯑꯗꯣꯝꯅ ꯔꯤꯑꯦꯜ ꯏꯁꯇꯦꯠꯇ ꯁꯦꯜ ꯊꯥꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯗꯅ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯔꯣꯏꯗꯕꯅꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥಶꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯅ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯒꯅꯤ ꯅꯨꯡꯉꯥꯏꯔꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯅꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯕꯤꯖꯤꯅꯦꯁꯇ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯁꯦꯜ ꯊꯨꯝ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯩꯔꯒꯅꯤ ꯂꯟ ꯊꯨꯝ ꯌꯣꯟꯗꯨꯅ ꯁꯦꯜ ꯊꯨꯝ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯏ ꯏꯟꯀꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯦꯗꯤꯇꯦꯁꯟ ꯑꯃꯁꯨꯡ ꯌꯣꯒꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯁꯤꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯐꯒꯠꯂꯒꯅꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯙꯅꯨ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕꯒꯤ ꯑꯐꯕ ꯐꯜꯁꯤꯡ ꯐꯪꯒꯅꯤ ꯏꯟꯚꯦꯁꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯑꯐꯕ ꯏꯟꯇꯔꯦꯁ ꯐꯪꯒꯅꯤ ꯕꯤꯖꯤꯅꯦꯁꯇ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯒꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯂꯟ ꯊꯨꯝꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯅꯤ ꯌꯣꯒꯥ ꯑꯃꯁꯨꯡ ꯃꯦꯗꯤꯇꯦꯁꯟꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜ ꯍꯦꯜꯊ ꯐꯒꯠꯍꯟꯒꯅꯤ ꯉꯁꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯥ ꯎꯕ ꯊꯝꯕ ꯌꯥꯏ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯟ ꯔꯥಶꯤ ꯅꯍꯥꯛꯀꯤ ꯆꯥꯗꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅ ꯃꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯇꯨꯡꯗ ꯑꯐꯕ ꯄꯣꯔꯛꯂꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯒꯅꯨ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯌꯨꯝꯗ ꯇꯦꯟꯁꯟ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ ꯄ꯭ꯔꯣꯄꯔꯇꯤ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯌꯣꯟꯕ ꯊꯦꯡꯕ ꯌꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯊꯥꯖꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯣꯐꯤꯁꯇ ꯑꯗꯣꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯄꯥꯊꯣꯛꯆꯔꯤꯕ ꯔꯥꯁꯤꯐꯜ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯅꯤ ꯃꯌꯥꯝꯅ ꯍꯞꯇꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜ ꯇꯥꯕꯤꯅꯤꯡꯂꯗꯤ ꯃꯈꯥꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯁꯣꯏꯗꯅ ꯆꯪꯂꯒ ꯌꯦꯡꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ